Hauzik tampaki mafam kayada khutsu khutlai phongna amadi lona pairaga chatlibasingna ngasidagi hauraga makhatana taudanaba amadi matung tabada logi oiba thabak lokhatlagani haina Chief Minister Nongthombam Birenna lauthokre wafam asingasi Lilong ACG manungda nauna sagadaba Lilong Usoi Popi Market Skill Development Hub amadi Rehabilitation Center yauna project ahum urep uyung tambagi thauramda Chief Minister N Birenna phongdokhi 𝐊𝐇𝐔𝐓 Board Manipur na Sinduna Has House Complex Lilong Karampata Pangthokiba urep uyung tambagi thauram aduda Chief Minister N Biren, Works Minister Govindas Konthauzam, Public Health Engineering Minister Laisangthem Susindro, Moirang ACG MLA Thongam Santi, Lamlai ACG MLA Khongbantabam Ibomcha, Kairao ACG MLA Laurembam Rameswar Mite, Transport Minister Kasim Washum, Lamsang ACG MLA Sorokhaibam Rajen, Wangoi ACG MLA Khuraijam Loken, Mayang Imphal ACG MLA Khongkham Robindro, Lilong ACG MLA Abdul Nasir, Wabagai ACG MLA Usam Deben, Kakching ACG MLA Mayang Lambam Rameswar, Nungba ACG MLA Dinganglung Panmay Amadi Social Worker Anwar Hushensu Sarugyakhe. Thauramadu manung channa Chief Minister Birenna floor ahum subada leiba Muslim nupi singtagi oiba hostel ama floor marida leiba library hall ama guest house cum canteen ama amadi Lilong nungai da leiba Sunrise Public School ama hangdokre Thauramadu mari leinana Chief Minister N Birenna hai ban amadi blockade na miyam kham thengna wanaramba matam adudagi lakhiba BJP lengakni Ching amadi tamgi marakta leiramba khenaba adu taishinaba kanna hotnakhiba lengak amani Manipurda leiriba kangluk khudingmak khenaba leitana phangpham thokpa chakthung lupa amata oirabasu yenaduna ekhoi punna hingminnana ba hotnaduna lakhi Churachandpurda miyamna leiba mafam amani khanduna Manipurgi ahum suba Medical College ama mafam aduda saduna miyamda khusinnakhibani Mapan lamdagi changlakpa miyoi thingbada miyamna sauriba karigino maihoroltagi leiraklaba miyoi amatada ngasi fawba lengakna chatlo haibagi wafam thamkhiba leite chahi kuntragi mamangda leiramba lengak aduna ningthina thabak tawramdaba asina ngasi aikhoina thengnariba khudong chadabasing ase miyamna thengnaribani chahi nifu leiramlaba lengakna ngasi fawbada Manipurgi karamba afaba thabak tawramlabage border fencing ningthina thanamde Manipurda anauba khun kaya chongthorakpa sira makhoigi afaba thabak sing Manipurgi miyam amadi leibak asi kanaba hotnabada thawai thakiba yai adubu hauzik thengnariba lan asi Manipur lengakani Sambalda famlaga wangang banadi kaidongaida mai pakpa ngamloi BJP lengak lakpadagi Manipurda war on drugs ke khongjang kaya changsindana lakli Umang wamang koktoktuna mahausagi khalkaina ba honarakliba masak khangdaba mapan lamdagi changlakpa miyoi singna anauba khun kaya chongthorakpa asi matam khuningmakta lengakna athingba thamgani hainasu CM Birenna phongdokhe Manipur ahong bo change amaka porna ba amadi mai horon dagi akoi leminare ba mayam sa akoi nungsi chanana leinana ba aduga ain je khutna paira ga ma tawning ba tawr kanda mihat mi pun pharak pa halak pa mayam se dagi kannana ba amadi sing amadi tamani da thugai rei ba maitai pangal gi marka thugai rei se kannana ba nasi re khoi political change am darkar le kramai tok sige en tawr kanda khoi se magi pikraba maswa se Govindas ki Aigi, aku isa aja semua ini pamnaragane, wasaknaragane, Manipur kansiku na wasakna kibina universitas. Ngasi haido isne. Aku na sangai ba political mission yang lain na sangat punate. Ai sigi biai, but aigi jati ima aigi leibak. Na koi maya mudi kalambai ja koi githone. Aduna, aina, mai dai pangal singda, aina an asi. Rais da haibini mana social media da appeal tawguno ngasi tawrai sidi Manipur thugai ge na mapan de lakpa influx illegal kangbuga Manipur gi praja khoi mayang ba thengna bani aduna maitai pangal noina yenga ga lege da mate sarkar da support tawguda bani na hai ki bani thengnari ba lal se sarkar da ni maitai ga kuki ga nate kuki chilinau sigari ba afaba mayam mama I don't think you see a quick phone phone from me. Sang lay,
ꯈꯨꯠꯂꯥꯏ ꯃꯌꯥꯝꯗꯨꯅ ꯅꯝꯃꯒ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯖꯕ ꯉꯝꯖꯗꯕ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯟꯅꯒꯤ ꯈꯣꯡꯁꯥꯏꯒꯤ ꯄꯥꯏꯇꯦꯒꯤ ꯊꯥꯗꯧꯒꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯇꯧꯔꯛꯏꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯒꯁꯀꯤ ꯃꯥꯐꯤꯌꯥ ꯒ꯭ꯔꯨꯞ ꯃꯄꯥꯟꯗꯒꯤ ꯏꯟꯐ꯭ꯂꯛꯁ ꯇꯧꯔꯒ ꯂꯩꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯃꯣꯏ ꯃꯌꯥꯝꯕꯨꯁꯨ ꯅꯝꯊꯕꯤꯔꯒꯅꯦꯕ ꯍꯧꯖꯤꯛ ꯊꯝꯃꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯨꯞꯅ ꯌꯦꯡꯒꯗꯕꯅꯤ ꯔꯥꯏꯠ ꯇꯥꯏꯝꯅꯤ ꯁꯝꯕꯟꯗ ꯐꯝꯕ ꯃꯤꯅ ꯅꯦꯚꯔ ꯅꯤꯡꯊꯧ ꯑꯣꯏꯔꯣꯏ ꯁꯝꯕꯟꯗ ꯐꯝꯕ ꯌꯥꯗꯦ ꯂꯧꯒꯗꯕꯅꯤ ꯑꯩꯈꯣꯏ ꯗꯤꯁꯤꯖꯟ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯖꯥꯇꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯧꯒꯗꯕ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯒ ꯑꯩꯈꯣꯏ ꯂꯦꯞꯀꯗꯕꯅꯤ ꯂꯩꯕꯥꯛꯀꯤ ꯂꯦꯞꯀꯦꯔꯥ ꯀꯅꯥꯒꯤ ꯂꯦꯞꯀꯦꯁꯦ ꯂꯩꯕꯥꯛꯀꯤ ꯑꯗꯨꯃ ꯂꯦꯞꯀꯗꯕꯅꯤ ꯑꯩꯈꯣꯏ ꯀꯅꯥꯗ ꯁꯥꯎꯗꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯟꯀꯨꯀꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯝꯇꯒ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯂꯩꯇꯦ ꯑꯣꯡꯂꯤ ꯃꯄꯥꯟꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯉꯛꯑꯒ ꯊꯝꯕꯁꯤꯡꯗꯣ ꯃꯤꯖꯣꯔꯥꯝꯗꯁꯨ ꯈꯟꯇꯣꯛꯑꯒ ꯂꯩꯔꯤꯅ ꯍꯧꯖꯤꯛ 90-90 ꯃꯊꯛꯇ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯈꯟꯇꯣꯛꯑꯒ ꯇꯣꯉꯥꯟꯅ ꯃꯣꯏ ꯂꯩꯔꯀꯥꯟꯗ ꯍꯌꯦꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯏꯔꯥꯡꯁꯤ ꯂꯣꯏꯔꯀꯥꯟꯗ ꯇꯞꯅ ꯊꯥꯗꯣꯛꯈꯤꯁꯤ ꯍꯥꯏꯕꯅꯦꯕ ꯃꯁꯤꯗ ꯀꯔꯤ ꯀꯥꯏꯒꯦ ꯆꯤꯡꯗ ꯄꯣꯄꯤ ꯊꯥꯅꯨ ꯍꯥꯏꯁꯤꯕꯨ ꯑꯩꯅ ꯂꯥꯟꯕ꯭ꯔꯣ ꯁꯤꯕꯣ ꯆꯤꯡꯗ ꯄꯣꯄꯤ ꯊꯥꯕ ꯌꯥꯔꯣꯏ ꯇꯣꯄꯤ ꯊꯥꯕꯤꯒꯅꯨ ꯎ ꯋꯥ ꯀꯛꯊꯠꯀꯅꯨ ꯍꯥꯏꯁꯤꯕꯨ ꯑꯩꯅ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯁꯤꯕꯨ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯅꯨ ꯍꯥꯏꯁꯤ ꯂꯥꯟꯕ꯭ꯔꯅꯦ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯒꯀꯤ ꯑꯦꯗꯤꯛ ꯀꯌꯥꯝ ꯂꯩ ꯈꯪꯕꯤꯕ꯭ꯔꯣ ꯃꯅꯤꯄꯨꯔ ꯄꯤꯛꯈ꯭ꯔꯕ ꯄꯣꯄꯨꯂꯦꯁꯟ ꯂꯥꯛ 1,50,000 ꯃꯈꯥꯏ ꯗ꯭ꯔꯒ ꯌꯨꯖꯔ ꯂꯩꯌꯦꯕ ꯉꯁꯤ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯗꯤ ꯐꯔꯦ ꯍꯌꯦꯡ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗꯤ ꯀꯃꯥꯏꯅ ꯇꯧꯍꯧꯒꯗꯒꯦ